Kuki Singna Hayeng Pangthokani Haina Thorang Tauriba Relay Sigi Mayokta Lamdamasi Yellow Furup Sing Kaitel Pambi Amadi Transport Service Tauriba Singna Nongmugi Sintha Leptuna Khongjang Changsin Minasi Haina Maitai Lemagi Vice President Longjam Premilana Apil Taurakle Hiramasi Gi Matangda Ngasi Khwairaman Kaitel Temporary Market Set Mayada Paumi Singa Unabamata Wafamase Fongdok Laduna Premilana Hai Hauzik Tokliba Lana Se Maitai Furupta Aranba Tahanaba Kuki Singna Khuzil Thaurang Kaya Chatharaga Lakle Madugi Saruk Ama Oina Chathabagi Saruk Ama Oina Hayeng Asi Delhi Yauna Kukina Kundaba Mafam Singda Relay Ama Chatkani Haina Thaurang Tauriba Asigi Mayokta Yellow Furup Oiminariba Chingmi Tami Khudingmakna Sintha Lepiu Kuki Singna Chathariba Oidaba Namthak Sing Achumbani Hainaba Ngasi Fauba Social Media Gi Khuthangda Amade Relina Chingba Kaya Pangthoklaga Lakle Achum Aran Khangdaba audio recording amada yumfam oiraga Maitai Sing Aranba Tahanaba Honarakliba Thausilgi Mayokta Aikoi Punna Lepminaba Mathautai Hayenge Sintha Lepagi Khongjang Asida Mitop Oiriba Kuki Singdagi SD status Loktokadabane Yellow Furup Oiriba Maitai da SD status Pigadabane Manipurgi Ngamkhai Kaibiyaroi Haiba Kholau Lauminase Hayenge Sintha Lepagi Khongjang Asida Pumnamakna Sawatpiu Hainasu Mahakna Makhatana Phongdokhe Tang Puntrama Thoida, Kuki Singna, release at Ganena, Tauri was say, Manipur, Baza, Aquipuna Magna, Yaning de Hebado Pondoga, Darna Tausi, Sintalep, Hebase, Hajaningi, Manipur Sida, Megitang home the cookies in Jina, Naiba, even Nupike, Mangantana, Halai, Basara, Tumakriba, I think I worry in my Belka, Pamunda, Tumangana, Lady say, my take a quick chocolate lande. Maitai sing di masang ngatok jabang tani khungali bai chai chu khuding mak suare aduna hayeng lekai kalab changstan kari kara line gi passenger khuding mak manipur lai bo khuding mak na saruk yam minaraga protect to minase